ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯁꯦꯞꯇꯦꯝꯕꯔ ꯊꯥꯒꯤ ꯔꯤꯗꯤꯡꯁꯦ ꯈꯤꯇꯪ ꯊꯦꯡꯉꯦ ꯃꯔꯝꯗꯤ ꯑꯩꯗꯣ ꯀꯟꯅ ꯅꯥꯔꯨꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯔꯤꯗꯤꯡꯁꯦ ꯑꯗꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄꯁꯤꯡꯁꯨ ꯐꯖꯅ ꯃꯇꯝ ꯆꯥꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯕ ꯉꯝꯖꯈꯤꯗ꯭ꯔꯦ ꯍꯌꯦꯡꯗꯒꯤ ꯑꯩꯗꯣ ꯔꯤꯄ꯭ꯂꯥꯏ ꯇꯧꯅꯕ ꯍꯣꯠꯅꯔꯒꯦ ꯍꯌꯦꯡꯗꯒꯤ ꯑꯗꯨꯒ ꯌꯦꯡꯕ ꯍꯧꯔꯒꯦ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯄꯁꯤꯡꯗꯣ ꯋꯥꯔꯧꯕꯤꯒꯅꯣ ꯅꯥꯕ ꯐꯔꯦ ꯑꯩꯗꯣ ꯋꯤꯁ ꯄꯤꯕꯤꯔꯛꯄꯁꯤꯡꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯔꯤꯗꯤꯡꯁꯦ ꯍꯧꯔꯁꯦꯀꯣ ꯃꯌꯥꯝ ꯁꯦꯞꯇꯦꯝꯕꯔ ꯊꯥꯒꯤꯁꯦ ꯑꯗꯣ ꯆꯥꯟꯅꯕ ꯆꯥꯟꯅꯗꯕꯀꯣ ꯃꯤ ꯂꯣꯏꯅꯃꯛ ꯆꯥꯟꯅꯅꯤ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯀꯣꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯆꯥꯟꯅꯩ ꯆꯥꯟꯅꯗꯦ ꯑꯗꯨꯗꯨ ꯇꯧꯕ ꯌꯥꯎꯋꯦ ꯃꯤ ꯃꯌꯥꯝ ꯌꯦꯡꯉꯛꯄꯅꯤꯅ ꯂꯣꯏꯅꯃꯛ ꯆꯥꯟꯅꯅꯕ ꯉꯝꯗꯦ ꯑꯩꯁꯨ ꯂꯥꯏꯃꯛꯇꯤ ꯅꯠꯇꯕꯅꯤ나 ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯍꯥꯏꯕꯗꯤ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯌꯦꯡꯅꯤꯡꯉꯒꯗꯤꯀꯣ ꯀꯨꯞꯊꯅ ꯌꯦꯡꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯆꯔꯛꯀꯦ ꯃꯦꯁꯦꯖ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯗꯨꯒ ꯌꯦꯡꯁꯦꯕ ꯑꯗꯨꯝ ꯑꯦꯄꯣꯏꯟꯃꯦꯟ ꯑꯃ ꯂꯧꯕꯤꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦ ꯑꯗꯨꯒ ꯀꯣꯃꯦꯟꯗ ꯍꯟꯗꯛꯀꯤꯁꯦ 8948 ꯍꯥꯏꯅ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯨꯀꯣ ꯍꯟꯗꯛꯀꯤ ꯊꯥꯒꯤ ꯃꯦꯅꯤꯐꯦꯁ ꯇꯧꯅꯕꯒꯤ ꯑꯗꯨꯒ ꯍꯟꯗꯛ ꯊꯥꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇꯨꯂꯥ ꯔꯥꯁꯤ ꯑꯗꯒꯤ ꯀꯔꯀꯠ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯀꯔ ꯑꯗꯒꯤ ꯃꯦꯁ ꯔꯥꯁꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯗꯣꯁꯥ ꯑꯃ ꯏꯄꯥꯡ ꯄꯥꯡꯗꯦꯕꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯣ ꯍꯥꯏꯕꯗꯤ ꯂꯤꯕ꯭ꯔꯥ ꯀꯦꯟꯁꯔ ꯀꯦꯄ꯭ꯔꯤꯀꯣꯟ ꯑꯦꯔꯤꯁ ꯑꯃꯨꯛꯀ ꯍꯥꯏꯖꯔꯤ ꯁꯤꯁꯤꯡꯁꯦ ꯗꯣꯁꯥ ꯑꯃ ꯏꯄꯥꯡ ꯄꯥꯡꯗꯦ ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯦ ꯄꯥꯏꯜ ꯋꯥꯟ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯔꯤꯗꯤꯡ ꯍꯧꯖꯔꯒꯦꯀꯣ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯔꯔꯣꯏ ꯄꯥꯏꯜ ꯋꯥꯟꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯈꯔ ꯅꯤꯡꯕ ꯀꯥꯏꯒꯗꯕ ꯑꯗꯒꯤ ꯇꯧꯔꯨꯕ ꯊꯕꯛ ꯑꯃ ꯄꯨꯔꯥ ꯐꯦꯜ ꯑꯣꯏꯕ ꯑꯃ ꯑꯗꯨꯒꯨꯝꯕ ꯑꯃ ꯎꯕ ꯐꯪꯉꯤꯀꯣ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯔꯤꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯤꯇ꯭ꯔꯦ ꯇꯧꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯏꯗꯕ ꯉꯥꯡꯉꯝꯕ ꯑꯗꯒꯤ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄ ꯔꯤꯂꯦꯁꯟꯁꯤꯞ ꯀꯥꯏꯅꯒꯗꯕ ꯂꯩꯀꯣ ꯄꯥꯏꯜ ꯋꯥꯟ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯁꯤꯁꯦ ꯃꯤꯅ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯄꯥꯔꯠꯅꯔꯗꯨꯅ ꯆꯤꯠ ꯇꯧꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯃ ꯇꯧꯕ ꯌꯥꯏ ꯈꯤꯇꯪ ꯆꯦꯛꯁꯜꯂꯨꯀꯣ ꯅꯤꯡꯖꯔꯝꯕ ꯑꯁꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯕꯤꯔꯝꯃꯒ ꯄꯨꯔꯥ ꯄꯨꯡꯂꯣꯏ ꯂꯣꯏꯍꯜꯂꯝꯃ ꯕꯤꯠ ꯄꯨꯔꯥ ꯊꯨꯗꯦꯛꯄꯤꯔꯝꯕꯒꯤ ꯇꯥꯏꯞꯇ ꯑꯃ ꯂꯩ ꯁꯤꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯣꯏꯕ ꯌꯥꯏ ꯊꯕꯛꯀꯤ ꯑꯣꯏꯕ ꯌꯥꯏ ꯑꯅꯤꯃꯛ ꯑꯗꯨꯝ ꯑꯣꯏꯕ ꯌꯥꯏ ꯊꯋꯥꯏꯗꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯅꯤꯃꯛꯀꯤ ꯌꯦꯡꯕ ꯃꯇꯝꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯣꯏꯅ ꯑꯣꯏꯗꯦ ꯑꯗꯨꯒ ꯍꯟꯗꯛ ꯁꯦꯞꯇꯦꯝꯕꯔꯒꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯊꯕꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯣꯏꯔꯣ ꯑꯃꯒꯤ ꯑꯣꯏꯔꯣ ꯗꯥꯎ ꯑꯃ ꯏꯌꯥ ꯌꯥꯗꯕꯀꯣ ꯍꯟꯗꯛ ꯊꯥꯁꯤꯁꯨ ꯗꯥꯎ ꯑꯃ ꯏꯌꯥ ꯌꯥꯔꯣꯏꯗꯕꯒꯤ ꯃꯃꯤ ꯑꯃ ꯎꯕ ꯐꯪꯉꯦ ꯑꯩꯅ ꯄꯥꯏꯜ ꯋꯥꯟ ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯁꯦ ꯑꯗꯒꯤ ꯌꯨꯝꯗꯁꯨ ꯂꯩꯅꯤꯡꯗꯕ ꯐꯥꯎꯒꯅꯤ ꯑꯗꯒꯤ ꯃꯄꯥꯟ ꯂꯝꯗ ꯅꯠꯇꯦ ꯃꯄꯥꯟꯗꯒꯨꯝꯕ ꯆꯠꯀꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯄꯥꯟꯗ ꯆꯠꯊꯣꯛꯄ ꯑꯗꯨ ꯃꯄꯥꯟꯗ ꯂꯩꯅꯤꯡꯕ ꯅꯃꯥꯟꯅꯕꯈꯩꯒ ꯅꯃꯥꯟꯅꯕꯤꯈꯩꯒ ꯍꯦꯡꯑꯥꯎꯠ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯅꯤꯡꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯌꯨꯝꯗ ꯂꯩꯅꯤꯡꯗꯕ ꯀꯣꯏꯆꯠ ꯆꯠꯅꯤꯡꯕꯒꯤ ꯀꯩꯅꯣꯃ ꯃꯨꯠ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯦ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯄꯩꯁꯥꯒꯤ ꯃꯔꯝꯗ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯒꯤ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ ꯋꯥꯈꯜ ꯑꯃ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯁꯦ ꯑꯗꯒꯤ ꯄꯨꯔꯥ ꯕꯤꯠ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩꯕ ꯃꯤ ꯑꯣꯏꯒꯦꯔꯥ ꯂꯩꯇꯕ ꯃꯤ ꯑꯣꯏꯒꯦꯔꯥ ꯑꯅꯝꯕꯅ ꯍꯟꯗꯛ ꯊꯥꯁꯤꯃ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯀꯩꯁꯨ ꯕꯤꯠ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏꯀꯣ ꯑꯅꯝꯕꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤꯗ ꯉꯥꯛꯇ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯇꯥꯎꯔꯒ ꯂꯩꯔꯅꯤ ꯗꯥꯎ ꯑꯃ ꯏꯌꯥ ꯌꯥꯗꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯦ ꯈꯖꯤꯛꯇꯪ ꯂꯤꯃꯤꯠꯇꯗꯤ ꯑꯗꯨꯝ ꯄꯥꯏꯕ ꯂꯥꯛꯇꯤ ꯂꯥꯛꯑꯦꯕ ꯄꯩꯁꯥꯁꯦ ꯌꯥꯝ ꯂꯥꯛꯄꯗꯤ ꯑꯣꯏꯗꯦꯕ ꯍꯟꯗꯛ ꯊꯥ ꯁꯦꯞꯇꯦꯝꯕꯔꯁꯦ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤꯕꯅꯦ ꯑꯅꯝꯕꯅ ꯁꯦꯞꯇꯦꯝꯕꯔ ꯐꯧꯁꯦ ꯀꯌꯥ ꯌꯥꯕ ꯑꯣꯏꯅ ꯎꯗꯦꯕ ꯄꯨꯂꯞꯀꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯣꯛꯇꯣꯕꯔꯁꯤꯃ खिꯇꯪ ꯌꯥꯕ ꯌꯥꯏ ꯃꯤ ꯈꯔꯒꯤꯀꯣ ꯑꯗꯣ ꯅꯣꯕꯦꯝꯕꯔ ꯊꯥꯁꯤꯗꯩꯗꯤ ꯄꯨꯔꯥ ꯑꯐꯕ ꯑꯃ ꯄꯤꯌꯦꯕ ꯑꯗꯨꯅ ꯅꯣꯕꯦꯝꯕꯔꯒꯤ ꯔꯤꯗꯤꯡꯁꯤꯕꯨꯗꯤ ꯋꯥꯠꯄꯨꯗꯤ ꯋꯥꯠꯂꯦ ꯑꯗꯨ ꯇꯥꯔꯁꯨ ꯅꯣꯕꯦꯝꯕꯔꯒꯤ ꯃꯉꯥꯜꯁꯤꯗꯤ ꯑꯩ ꯍꯧꯖꯤꯛꯇꯩ ꯍꯧꯅ ꯎꯕ ꯑꯗꯨꯝ ꯐꯪꯖꯔꯦ ꯑꯗꯨꯅ ꯁꯦꯞꯇꯦꯝꯕꯔꯁꯤꯐꯧꯗꯤ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯋꯥꯈꯤꯗꯧ ꯃꯥꯜꯂꯦ ꯀꯩꯁꯨ ꯁꯔꯄ꯭ꯔꯥꯏꯖꯤꯡ ꯑꯣꯏꯗꯦ ꯀꯩꯁꯨ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯕ ꯁꯦꯞꯇꯦꯝꯕꯔ ꯋꯥꯕꯁꯦ ꯑꯗꯒꯤ ꯊꯕꯛ ꯑꯃ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯦ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯑꯗꯨꯝ ꯅꯝꯖꯜꯂꯒ ꯂꯩꯕꯗꯧꯅꯁꯨ ꯇꯧꯋꯦꯀꯣ ꯄꯥꯏꯜ ꯋꯥꯟ ꯈꯜꯂꯤꯕ ꯀꯥꯡꯕꯨꯈꯩꯒꯤꯁꯦ ꯑꯗꯣ ꯍꯧꯖꯜꯂꯨꯒꯤꯅꯨꯀꯣ
ꯍꯥꯊꯨ ꯍꯥꯊꯨ ꯊꯕꯛ ꯇꯧꯁꯜꯂꯨꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯅꯃꯛ ꯀꯪꯖꯥꯏ ꯄꯨꯖꯥꯏ ꯇꯥꯔꯒ ꯂꯣꯏꯅꯃꯛ ꯀꯥꯏꯒꯗꯕꯗꯧꯅ ꯑꯗꯨꯒꯨꯝꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯎꯏ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤ ꯇꯧꯗ ꯌꯥꯗꯕꯗꯧꯅ ꯍꯣꯕꯦ ꯍꯣꯕꯦ ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯤꯗ ꯍꯧꯖꯤꯟꯒꯅꯨ ꯍꯟꯗꯛ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯀꯦ ꯅꯠꯇ꯭ꯔꯒ ꯇꯧꯒꯦ ꯀꯥꯏꯅ ꯈꯟꯕ ꯂꯩꯔꯒꯗꯤ ꯑꯣꯛꯇꯣꯕꯔ ꯅꯠꯇ꯭ꯔꯒ ꯅꯕꯦꯝꯕꯔ ꯊꯥꯁꯤ ꯌꯦꯡꯁꯦꯕ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯑꯩꯒꯤ ꯃꯤꯒꯤ ꯑꯃꯒ ꯂꯣꯏꯅꯃꯛ ꯆꯥꯟꯅꯒꯗꯕ ꯅꯠꯇꯦ ꯂꯣꯏꯅꯃꯛ ꯃꯥꯟꯅꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯄꯔꯁꯅꯦꯜꯂꯤ ꯑꯩ ꯁꯨꯃꯥꯏꯅ ꯊꯕꯛ ꯑꯃ ꯇꯧꯗꯣꯔꯦ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩ ꯍꯟꯗꯛ ꯊꯥꯁꯦ ꯍꯧꯒꯗ꯭ꯔꯥ ꯆꯥꯟꯅꯒꯗ꯭ꯔꯥ ꯆꯥꯟꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯁꯣꯝꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯊꯥꯒꯨꯝꯕ ꯌꯦꯡꯉꯒ ꯐꯖꯅ ꯇꯥꯟꯅꯕꯤꯌꯣꯕ ꯑꯗꯨꯝ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ ꯑꯗꯨꯝ ꯇꯥꯟꯅꯁꯦ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯌꯦꯡꯕ ꯌꯥꯅꯤꯀꯣ ꯑꯗꯣ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤꯁꯤꯁꯨ ꯑꯗꯨꯝ ꯄꯥꯏꯁꯜꯂꯒ ꯑꯗꯨꯝ ꯂꯤꯛꯁꯜꯂꯒ ꯇꯧꯐꯝ ꯈꯪꯗꯕ ꯏꯟꯚꯦꯁ ꯇꯧꯕ ꯀꯤꯔ ꯂꯩꯕ ꯌꯥꯎꯔꯤꯕꯀꯣ ꯑꯩ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯇꯁꯦꯡꯅ ꯌꯦꯡꯕ ꯃꯇꯝꯗ ꯄꯩꯁꯥꯁꯦ ꯁꯨꯝ ꯆꯥꯁꯜꯂꯛꯄ ꯄꯩꯁꯥꯁꯦ ꯁꯦꯟꯐꯝ ꯑꯆꯧꯕ ꯑꯃꯗꯤ ꯄꯥꯏꯔꯝꯃꯦ ꯄꯥꯏꯜ ꯋꯥꯟ ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯛꯇ ꯑꯗ ꯉꯁꯥꯏꯒꯤ ꯄꯩꯁꯥꯁꯦ ꯁꯨꯝ ꯆꯥꯁꯜꯂꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯃ ꯁꯤꯖꯤꯟꯅꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯁꯨꯝ ꯂꯣꯏꯁꯜꯂꯛ ꯄꯩꯁꯥꯁꯦ ꯁꯨꯝ ꯈꯤꯇꯪ ꯉꯥꯏꯁꯜꯂꯛꯑꯦꯀꯣ ꯍꯧꯖꯤꯛ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯗꯨ ꯁꯣꯏꯔꯛꯑꯕꯅꯦ ꯄꯩꯁꯥꯁꯦ ꯌꯥꯔꯒꯗꯤ ꯍꯩꯁꯤꯡꯅ ꯁꯤꯖꯤꯟꯅꯕꯤꯌꯣ ꯁꯨꯝ ꯆꯥꯊꯣꯛꯈꯤꯗꯣꯔꯦ ꯈꯨꯆꯥꯎ ꯈꯔ ꯊꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯗꯨꯅꯅꯦ ꯁꯤꯒꯤꯁꯦ ꯑꯗꯣ ꯄꯩꯁꯥꯁꯦ ꯊꯨꯅ ꯏꯟꯚꯦꯁ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯄꯥꯈꯠꯂꯦꯕ ꯅꯉꯣꯟꯗ ꯄꯩꯁꯥꯁꯦ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯈꯤꯕꯅ ꯍꯥꯟꯗꯣꯔꯦ ꯑꯩꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯇꯣ ꯇꯧꯕ ꯐꯪꯗꯅ ꯑꯗꯨꯝ ꯇꯣꯛꯑꯗ꯭ꯔꯥꯅ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯀꯣ ꯑꯗꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯍꯥꯟꯅꯒꯤ ꯄꯥꯁꯀꯤ ꯕꯦꯒꯦꯖ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯟꯅ ꯃꯨꯚ ꯑꯣꯟ ꯇꯧꯕ ꯉꯝꯗꯕꯤꯗ ꯑꯗꯨꯝ ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯤꯁꯨ ꯃꯨꯚ ꯑꯣꯟ ꯇꯧꯕ ꯑꯗꯨꯝ ꯋꯥꯈꯤꯅꯤꯀꯣ ꯃꯨꯚ ꯑꯣꯟ ꯇꯧꯕ ꯑꯗꯨꯝ ꯋꯥꯔ ꯂꯩꯔꯦ ꯑꯗꯨ ꯉꯝꯅꯕꯗꯤ ꯍꯣꯠꯅꯩꯀꯣ ꯍꯦꯔꯥ ꯀꯩꯗꯧꯋꯦꯒꯦ ꯍꯥꯟꯅ ꯈꯜꯂꯒ ꯃꯨꯚ ꯑꯣꯟ ꯇꯧꯅꯕꯗꯤ ꯌꯥꯝ ꯋꯥꯅꯗꯤ ꯍꯣꯠꯅꯖꯕ ꯑꯗꯨ ꯉꯝꯗꯦꯀꯣ ꯑꯃꯨꯛ ꯑꯍꯤꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯟꯁꯦ ꯅꯤꯟꯗꯥ ꯇꯧꯕ ꯑꯗꯒꯤ ꯅꯃꯥꯟꯅꯕ ꯄꯨꯜꯂꯤꯈꯩ ꯅꯃꯥꯟꯅꯕꯤ ꯄꯨꯜꯂꯤꯈꯩꯗꯤ ꯈꯔ ꯐꯕ ꯑꯗꯨ ꯍꯦꯛ ꯄꯨꯟꯗ꯭ꯔ ꯃꯇꯝꯗ ꯅꯥꯊꯟꯗ ꯂꯩꯔꯀꯥꯟꯗ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯛꯄ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯩꯀꯥ ꯅꯤꯡꯁꯤꯡꯉꯛꯑꯒ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯐꯥꯎꯋꯦꯕꯀꯣ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯛꯄꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯦ ꯁꯤꯁꯦ ꯑꯅꯝꯕꯅ ꯅꯨꯄꯥꯅ ꯍꯥꯏꯔꯛꯄ ꯌꯥꯎꯕ ꯃꯥꯜꯂꯦ ꯃꯦꯔꯤꯌꯦꯖꯀꯤ ꯄ꯭ꯔꯣꯄꯣꯖꯦꯜꯒꯨꯝꯕ ꯂꯥꯛꯄꯁꯨ ꯌꯥꯎꯋꯤ ꯑꯗꯨꯕꯨ ꯆꯥꯟꯅꯗꯕꯒꯤ ꯑꯗꯨꯝ ꯗꯤꯀ꯭ꯂꯥꯏꯟ ꯇꯧꯊꯣꯛꯄ ꯔꯤꯖꯦꯛ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯎꯕ ꯐꯪꯉꯦ ꯌꯨꯝ ꯄꯥꯅꯤꯡꯗꯕꯒꯤ ꯕꯤꯠ ꯑꯃ ꯏꯇꯦꯛ ꯇꯦꯛꯑ ꯂꯩꯔꯒ ꯄꯩꯁꯥ ꯅꯨꯡꯁꯥ ꯐꯅ ꯂꯩꯔꯁꯨ ꯑꯩ ꯖꯣꯕ ꯑꯃ ꯐꯪꯉꯦ ꯍꯥꯏꯔꯒꯁꯨ ꯄꯥꯔꯠꯅꯔꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯃꯊꯥ ꯁꯥꯕ ꯀꯣꯛ ꯆꯥꯟꯅꯕ ꯃꯤ ꯊꯦꯡꯅꯗꯕꯒꯤꯀோ ꯑꯗꯨꯒꯨꯝꯕ ꯑꯃꯕꯨ ꯎꯕ ꯐꯪꯉꯦ ꯐꯔꯦ ꯁꯤꯅ ꯁꯤ ꯑꯣꯏꯈ꯭ꯔꯒꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯥꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯍꯟꯗꯛ ꯍꯨꯔꯥꯟꯕ ꯐꯥꯕ ꯑꯃ ꯌꯥꯎꯗꯣꯔꯤ ꯍꯨꯔꯥꯟꯕ ꯐꯥꯕꯅꯤ ꯈꯪꯗꯦ ꯀꯩꯅꯣꯝꯃ ꯁꯝꯊꯤꯡ ꯀꯩꯅꯣꯝꯃ ꯑꯆꯧꯕ ꯅꯤꯡꯕ ꯀꯥꯏꯒꯗꯕ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯝꯕ ꯄꯣꯠ ꯑꯃ ꯀꯥꯏꯒꯗꯕ ꯂꯩ ꯁꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯨꯏꯅ ꯁꯥꯒꯠꯆꯔꯛꯄ ꯄꯣꯠ ꯑꯃ ꯄꯨꯔꯥ ꯃꯥꯡꯕ ꯑꯃ ꯄꯣꯠꯀꯨꯝꯕ ꯇꯥꯍꯧꯕ ꯈꯣꯠꯍꯧꯕꯒꯨꯝꯕ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯃ ꯇꯧꯕꯁꯨ ꯌꯥꯏ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯄꯣꯠ ꯇꯥꯍꯧꯒꯗꯕ ꯂꯩ ꯄꯥꯏꯜ ꯋꯥꯟ ꯀꯥꯡꯒꯨꯒꯒꯤ ꯃꯔꯛꯇꯀꯣ ꯁꯅꯥ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯑꯦꯅꯤ ꯗꯣꯀꯨꯃꯦꯟꯁ ꯀꯨꯝꯕ ꯑꯣꯏꯕ ꯌꯥꯏ ꯌꯨꯝꯒꯤ ꯀꯩꯒꯤ ꯑꯃꯀꯣ ꯑꯗꯩ ꯄꯩꯁꯥ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯌꯥꯝꯕ ꯌꯥꯝꯗꯕ ꯂꯨꯄꯥ ꯆꯥꯝꯃꯗꯪ ꯑꯣꯏꯔꯁꯨ ꯇꯥꯍꯧꯕ ꯃꯇꯝꯗ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯇꯥꯍꯧꯒꯗꯕ ꯈꯣꯠꯀꯗꯕ ꯁꯨꯝꯕ ꯄꯣꯠ ꯂꯟ ꯃꯥꯡꯉꯣ ꯍꯥꯏꯕ ꯂꯩꯀꯣ ꯄꯥꯏꯜ ꯋꯥꯟ ꯈꯜꯂꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯔꯤꯗꯤꯡ ꯍꯧꯖꯔꯒꯦ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯤꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯗꯦꯀꯣ ꯑꯗꯨꯕꯨ ꯈꯤꯇꯪ ꯃꯃꯥꯡꯒꯤ ꯊꯥꯗꯩꯗꯤ ꯈꯤꯇꯪ ꯐꯒꯠꯂꯛꯄꯗꯧꯅ ꯇꯧꯋꯦ ꯍꯥꯏꯔꯤꯁꯦ ꯁꯤꯗ ꯀꯥꯔꯠꯁꯤꯗ ꯍꯥꯏꯔꯤꯁꯦ ꯈꯤꯇꯪ ꯊꯧꯅꯥ ꯈꯤꯇꯪ ꯂꯩꯕ ꯊꯧꯅꯥ ꯈꯤꯇꯪꯒ ꯂꯩꯒꯣ ꯈꯤꯇꯪ ꯑꯈꯥꯡ ꯀꯟꯒꯣ ꯅꯪꯒꯤ ꯑꯐꯕ ꯃꯇꯝ ꯂꯥꯛꯂꯒꯅꯤꯅ ꯍꯥꯏꯕꯅꯦꯕꯀꯣ ꯁꯣꯏꯗꯅꯃꯛꯀꯤ ꯀꯩꯅꯣꯅꯦ ꯀꯩꯅꯣ ꯑꯦꯛꯁ ꯍꯟꯖꯜꯂꯛꯄꯩ ꯑꯃ ꯎꯕ ꯐꯪꯉꯦ ꯁꯤꯅ ꯑꯦꯛꯁ ꯍꯟꯖꯜꯂꯛꯑꯗꯤ ꯐꯅꯤꯅ ꯈꯟꯕ ꯃꯦꯅꯤꯐꯦꯁ ꯇꯧꯕ ꯌꯥꯎꯔꯒꯗꯤꯀꯣ ꯍꯟꯗꯛ ꯊꯥꯁꯦ ꯑꯦꯛꯁ ꯍꯟꯖꯜꯂꯛꯀꯗꯕꯒꯤ ꯃꯃꯤ ꯑꯃ ꯎꯏꯀꯣ ꯅꯁꯥꯅꯗꯤ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯣꯏ ꯑꯦꯛꯁꯄꯦꯛ ꯇꯧꯔꯝꯃꯣই ꯑꯗꯨꯕꯨ ꯃꯔꯛꯁꯤꯗ ꯂꯣꯏꯅꯃꯛ ꯅꯠꯇꯦꯀꯣ ꯄꯥꯜꯇꯨ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯛꯁꯤꯗ ꯃꯤꯑꯣꯏ ꯈꯔꯗꯤ ꯑꯦꯛꯁ ꯍꯟꯖꯜꯂꯛꯄ ꯄꯥꯎ ꯁꯗꯟꯂꯤ ꯐꯥꯎꯔꯛꯄ ꯀꯗꯥꯏꯗꯩꯅꯣ ꯈꯪꯗꯅ ꯏꯈꯪ ꯈꯪꯍꯧꯗꯕ ꯅꯨꯃꯤꯠ ꯑꯃꯗ ꯄꯥꯎ ꯐꯥꯎꯔꯛꯀꯗꯕ ꯂꯩꯔꯤꯀꯣ ꯍꯟꯖꯟꯅꯅꯤ ꯎꯅꯒꯅꯤ ꯃꯤꯁꯤꯒꯀꯣ ꯗꯦꯠꯀꯨꯝꯕ ꯊꯥꯔꯛꯄ ꯅꯠꯇ꯭ꯔꯒ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯅꯠꯇ꯭ꯔꯒ ꯁꯦꯡꯗꯣꯛꯅꯁꯦꯅ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯝꯃ ꯎꯕ ꯐꯪꯉꯦ ꯁꯤꯁꯦ ꯍꯥꯟꯅ ꯑꯩꯁꯦ ꯍꯥꯏꯅꯤꯡꯕꯅ ꯂꯣꯏꯔꯕ ꯑꯗꯨꯏꯅꯦ ꯁꯤ ꯍꯥꯟꯅ ꯍꯥꯏꯔꯤꯁꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤꯅꯤꯀꯣ ꯑꯗꯣ ꯑꯃꯨꯛꯇꯪꯒ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯌꯥꯎꯔꯤꯁꯦ ꯁꯤꯒꯤꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇꯪꯒ ꯍꯥꯏꯖꯒꯦ
ꯏꯃꯥꯡꯁꯨ ꯂꯥꯡ ꯏꯇꯨꯡꯁꯨ ꯇꯦꯟ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯇꯧꯐꯝ ꯈꯪꯗꯕꯤꯗ ꯈꯨꯠ ꯈꯣꯡꯁꯨ ꯂꯣꯏ ꯄꯨꯟꯁꯤꯜꯂꯒ ꯑꯣꯛ ꯈꯣꯡꯒꯩ ꯈꯣꯡꯁꯥꯡ ꯇꯤꯡꯊꯣꯛꯑꯒ ꯀꯞꯄꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯩꯕ ꯌꯥꯎꯔꯤꯀꯣ ꯄꯥꯏꯜ ꯅꯝꯕꯔ 2 ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯛꯁꯤꯗ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤꯕꯨ ꯑꯣꯏꯔꯣ ꯑꯃ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯑꯣꯏꯔꯣ ꯑꯃꯠꯇ ꯌꯥꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯑꯩꯁꯤꯕꯨ ꯍꯤꯡꯉꯤꯁꯤꯔꯅꯦ ꯑꯩꯁꯤꯕꯨ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯤꯕꯨ ꯏꯁꯣꯔꯁꯦ ꯌꯥꯝ ꯐꯠꯃꯟꯗꯦꯅ ꯍꯥꯏꯔꯒ ꯋꯥꯔꯧꯔꯒ ꯀꯞꯄꯀꯣ ꯑꯗꯨꯃꯥꯏꯅ ꯄꯥꯏꯜ 2 ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤ ꯀꯩꯁꯨ ꯅꯠꯇꯕꯗ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯝꯖꯟꯈꯤꯕ ꯑꯗꯨꯒ ꯃꯤꯅ ꯂꯧꯅꯝ ꯇꯧꯔꯒ ꯄꯩꯁꯥꯁꯦ ꯂꯧꯕꯤꯔꯒ ꯄꯤꯊꯣꯛꯄꯤꯔꯛꯇꯕ ꯅꯠꯇ꯭ꯔꯒ ꯇꯥꯍꯧꯕ ꯅꯠꯇ꯭ꯔꯒ ꯁꯝꯊꯤꯡ ꯑꯗꯨꯃꯥꯏꯅ ꯂꯟ ꯃꯥꯡꯕ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯕ ꯃꯥꯜꯂꯦꯀꯣ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯄꯩꯁꯥ ꯃꯠꯄꯤꯈꯤꯕꯒꯨꯝꯕ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯃꯥꯡꯈꯤꯕ ꯌꯥꯎꯔꯤꯀꯣ ꯈꯔ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯛꯇ ꯑꯗꯣ ꯁꯤꯒꯤ ꯃꯊꯥ ꯑꯅꯝꯕꯁꯨ ꯁꯥꯕ ꯑꯗꯩ ꯊꯕꯛꯀꯤ ꯄꯩꯁꯥꯁꯦ ꯅꯝꯁꯤꯟꯈ꯭ꯔꯒ ꯊꯕꯛꯁꯨ ꯑꯣꯏꯗ ꯄꯩꯁꯥꯁꯨ ꯍꯟꯗꯣꯔꯛꯇ ꯇꯧꯕꯒꯤ ꯑꯃ ꯑꯗꯨꯒꯨꯝꯕꯁꯨ ꯎꯕ ꯐꯪꯉꯦꯀꯣ ꯑꯗꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯩꯁꯥꯁꯦ ꯑꯩ ꯍꯟꯗꯣꯔꯛꯄꯁꯦ ꯃꯄꯨꯝ ꯑꯣꯏꯅ ꯍꯟꯗꯣꯔꯛꯄꯗꯤ ꯎꯗꯦꯕꯀꯣ ꯑꯗꯨꯕꯨ ꯃꯆꯤꯠ ꯃꯆꯤꯠ ꯑꯣꯏꯅ ꯍꯟꯗꯣꯔꯛꯀꯗꯕ ꯈꯔꯗꯤ ꯎꯕ ꯐꯪꯉꯤ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯁꯤꯃ ꯀꯩꯁꯨ ꯐꯪꯉꯣꯏ ꯑꯗꯨꯒ ꯁꯦꯀꯦꯟ ꯅꯣꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯁ꯭ꯋꯥꯏꯁꯤꯗ ꯈꯤꯇꯪ ꯃꯆꯤꯠ ꯈꯤꯇꯪ ꯐꯪꯒꯗꯕ ꯄꯩꯁꯥ ꯈꯤꯇꯪ ꯐꯪꯒꯗꯕ ꯂꯩꯀꯣ ꯑꯗꯨꯒ ꯁꯨꯡꯐꯪ ꯐꯪꯉꯔꯣꯏꯗꯕ ꯍꯥꯠꯈꯤꯒꯗꯧꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯐꯨꯜ ꯐꯪꯉꯣꯏꯗꯕꯁꯨ ꯌꯥꯎꯋꯦ ꯁꯤꯒꯤꯁꯦ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯄꯩꯁꯥꯁꯦ ꯊꯕꯛꯀꯤ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯤꯅ ꯄꯨꯈꯤꯕ ꯃꯔꯨꯞꯀꯤꯕꯨ ꯑꯣꯏꯔో ꯑꯃꯒꯤꯕꯨ ꯑꯣꯏꯔꯣ ꯑꯦꯅꯤ ꯄꯩꯁꯥ ꯂꯧꯈꯤꯕꯁꯤꯡ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯑꯗꯨꯗꯨꯒ ꯇꯨꯡꯗ ꯄꯥꯏꯜ 2 ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯆꯦꯛꯁꯜꯂꯨꯀꯣ ꯅꯣꯏꯒꯤ ꯄꯣꯠ ꯃꯥꯡꯒꯗꯕꯈꯔ ꯂꯩꯀꯣ ꯁꯤꯁꯦ ꯄꯥꯏꯜ 1ꯗꯁꯨ ꯌꯥꯎꯋꯦꯕ ꯍꯟꯗꯛꯁꯦ ꯄꯣꯠ ꯍꯦꯟꯅ ꯃꯥꯡꯒꯗꯕ ꯑꯗꯒꯤ ꯃꯤꯅ ꯀꯗꯔ ꯐꯗꯔ ꯇꯧꯔꯒ ꯂꯧꯕꯤꯈ꯭ꯔꯒ ꯁꯤꯡꯉꯛꯑꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯄꯩꯁꯥ ꯃꯃꯥꯡꯗ ꯄꯨꯈꯤꯕ ꯅꯠꯇꯦꯀꯣ ꯍꯟꯗꯛ ꯀꯩꯒꯨꯝꯕ ꯄꯩꯁꯥ ꯄꯨꯒꯦ ꯀꯥꯏꯅ ꯂꯥꯛꯑꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯣꯏ ꯃꯤꯒꯤ ꯃꯇꯦꯡ ꯑꯁꯤꯗꯤ ꯄꯥꯡꯅꯒꯗꯕꯅꯦ ꯑꯗꯨꯕꯨ ꯄꯩꯁꯥ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯤꯊꯣꯛ ꯈꯣꯠꯇꯣꯛꯄꯗꯤ ꯇꯧꯔꯨꯒꯤꯅꯨꯀꯣ ꯍꯟꯗꯛ ꯊꯥꯁꯦ ꯗꯣꯁꯥ ꯃꯩ ꯄꯥꯡꯗꯦꯀꯣ ꯄꯥꯏꯜ 2 ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯩꯁꯥ ꯅꯨꯡꯁꯥ natra kainom mang takadaba kitang uba phange mina launam tawgadaba uba phange namanaba luna tinabana oidoini kitang chection biu ko handaki thaje haibide haino pal 2 khalibe chanausing kitang haisingna chatlo aduga nangi maramda higai wa ngangba wagai ngangadaba mi kharasu uba phange aduga relationship ki matang doi be imung manung gi kaina bu oi be ma oi be kitang khana chaina ba kitang thokadaba khara leiri ko aduga khoirang khoi sauna ba tawbum lakhong khangdaba adagi thabak tawre tawbum khangdaba tawrido pile 2 khaliba ichil now singi oina handaki tha september sigidi thabak se yare gai di hathu thu tawbase tawdi tawhaningde sengna haragadi tapna tawhaninge adubu mamang tha duga yengnarubodedi pile 2 khalibe chanau singidi phadi phayeba ko adubu hobe thabak se aina tawhaningdri matang am chagantaba dongna tawe moi sida piri je tawro matang di chare haina di pi ba adubu kitang negative oiba kaino ma energy ma ina uba feel tawba ngameba ko azuna ai tawhaningde sengna haragadi handak tha je kaino nangna hangai tawge na khaliba thaba ama pangba ngamdna leiribado handaki thasidi tawhaningde october thasidi phajana mayek sengna tawhaninge personally phajana mi amaga managadaba nate personally aigi mapok numit ki matungina chanai natraga chana de kamaina thabak se tawsige kamain tawsige na tana ningba leragadi ai link do description adum hapcharam ge bako adum tana se do mi paktakna na almost haitare paltu khali bazing gi oina di yam ka hena ai kashu kaino haidi thabak se andak tha ju daw ma ya roi dawri aduga october tha ji dei di daw se pi ri bako october gi reading do mu hayeng october tha yor kana du amuk tawbirage ado andak tha ji gi oina kitang cheksalo aduga afaba maikai chumakpa gi mami amadi taba phange new beginning new hope haitare ko anoba mayo chongba ama oina ubadi phange adubu handak tha tangkhai ma chanjalakpa swai bauti kitang yagiroi khoirang khoi saunaraga tawbom lapam ikhang khangdaba adagi minam bigadaba adugumbai kitang oi aduna kitang akhang kan gu ko wadi yam wari cha singse kitang di akhang kan go handak september tha jang di ungtang di khachi gam tang khango haidana ko card sina message piri ba ko
adagi chakcha hijanaba adagi mi pungadaba khotgadaba adagi usop wasop oiba ama to oiba yai family relatives ke ka pungadaba friends pungadaba dugumba su uba phange harau nungaina wari sanagadaba kuina unadraba imanabi natraga boyfriend girlfriend adugumba unagadaba su khatang leiba male ko adanga sai hajagre ex kumba halakadaba gi mami ma ui date kumba chatpa dumaina haidare ko kuina unarudraba mi habase dangi friend oiba yai ex oiba yai khangaudana pau phoraga ko dumaina adungmai mami ma u phange phare pal 2 gi se sida loisalage pal 3 khanbiri bai chal now singi reading haujarage aina di mi mateng pangmo matamda mi aina di mi dum laibibani ko ai wara kan di noi kanamta laibidaba haidena wara uba hana thoklai se kaigino wara uba nungaitaba mingonda mateng ni ba zu haizade ko pal 3 khali be journal singje mi gingonda mateng ni ba mingonda haiza nonja ba haitaba nga ta oina tawe pal 3 khali be journal singse masana khangnaga mateng pangbirakpa bai kaidorage natraga ichabu kaidorage ne natraga kaidorage mina oina hangakpado adune hena pamjaba wa khangbi ba pamjai ko aina oina ware na koi lau bdo du pamdi mingonda miyumdong kundingi haitare manabi natraga imanaba da bai ware mateng pangbiyo na haiba ngamdaba miwa midanga ta oina tawi mapandana ma manungdana ma tawi phana warzu haido kande ka staude da ai kem wade da haraga lei mapanda di adubu manungda di wakhal zaro ibi nungaite ko ado handaki kande September sine ko nungai roidaba dumaina khitang leibudo mami se apa ngata pi pal 3 khali be chil now sing ai tu chunge pal 3 khali be chil now sing afaba pi nang na hangai wazari ba nang achumba da chachaba nang na mi gi mateng pango bodo adugi mahai do ishora ina loina mang ui aduna ishorna nangi damakta lambi ma pira abani handaki thase nangi daw ma leiri ko karino kamai toroga lakadaba daw no ai haibam khangde ai kamai haidoino khangde dubu nangi daw leiri ko aduga handak thajidi yamna emotional ju oigani aduga legidraba nioi ningsingba anatraga adagi nangi thainagi relationship oibe yai ko nangi ex kumba ningsangba aduga miss tauba haitare ko dugumba khara uba phange adagi thaba ingkhangi matang di ngakpa matamda zu handak thase mi mana soidana maki mateng pangakpa gi mami ui ko ainga sai hagi doi kamai tor kano di khangde do hoi mi ma sumaina partnership haidare ko nangi business ta bo ro natraga nangi thaba ama changada bagumba leiba oiro natraga mapalamda like tamba changada ba adugumba gi bu oiro natraga like tamba gi matang da nangje guidance ama iphang da bagi matang da oiro su sumaina mi ama na mateng pangakpa gi suddenly out of nowhere ko kadai dai no khangdaba mi mana laaga natraga nang hanagi tinaba mi oibe ama tauba yai nangi mateng soidana maki pangadaba nangi lambi biragadaba mi ama leiri ko laktore ko mata handaki thase mapalamda chatkadaba su yauri ichil now pile 3 khaliba marak sidagi mapalamda chatke haidana lam koiba chattoira natraga paisa tanba chattoira natraga lairik tambagi oiba su yai ko adumaina mapalamda chatke haina khanbagi plan toba male handakti lam koiba phangdori pile 3 khaliba ichil now singko anamba marakta yauri aduga paisa nusagi matangdi yengpa matamda ahanba tolop kumbaga thabaka phangdoba yauri pile 3 khaliba ichil now nungbu nusi wadi yang wazara ba kanggu ne pal 3 khali ai anam ma sum yeng ko matam na pal 3 dum wazarak pa nga ta o ye ba aina han de sum yeng pada ado pal 3 ge handak se nangi aina hydra purnima soidana makila kani na ai khonjen boni e tawse aina hydra pal 3 khali be chel now sing noi purnima soidana makila kani ha bado matam do naksala ba maliko handaki thaji kitang afaba mamai kitang chumakpa afaba oi thabak phangamdaba thabak phangadaba leiko mapalam da thabak ki appointment letter gumba lakadaba dagi thabak kangaung naraga thabak subam nomung khangdana leri do handaki keno sida September thaji da phangadaba leri ko handak thaji dai di nungai ba dum mathang thang la ani aduka usop wasop kumba tawgadaba su leiba mali yumda dumaina khara mi tingadaba haidare ko anguba setpa uyi
ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯑꯅꯧꯕ ꯍꯥꯏꯗꯤ ꯃꯤ ꯂꯩꯇꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯊꯣꯛꯀꯗꯕꯒꯨꯝꯕꯗꯤ ꯑꯗꯨꯒꯤ ꯃꯃꯤꯗꯤ ꯅꯠꯇꯦ ꯍꯥꯟꯅꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ ꯌꯨꯝ ꯊꯣꯛꯂꯛꯀꯗꯕ ꯃꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ ꯑꯩꯁꯦ ꯂꯣꯛ ꯊꯨꯡꯕꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯈꯅꯥꯎꯁꯦ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ ꯌꯨꯝꯗ ꯊꯣꯛꯂꯛꯀꯗꯕꯁꯨ ꯂꯩꯕ ꯃꯥꯜꯂꯦ ꯁꯨꯇꯤꯀꯣ ꯌꯨꯝꯗ ꯎꯁꯣꯞꯀꯨꯝꯕ ꯌꯥꯎꯒꯗꯕ ꯈꯣꯠꯀꯗꯕ ꯑꯗꯨꯒꯨꯝꯕꯩ ꯎꯕ ꯐꯪꯉꯦꯀോ ꯅꯨꯡꯁꯤꯕꯅ ꯄꯨꯡ ꯊꯜꯂꯦ ꯌꯥꯝꯅꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯏꯪ ꯇꯞꯄ ꯃꯔꯥ ꯇꯞꯄ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯊꯥ ꯑꯃ ꯑꯣꯏꯒꯅꯤ ꯍꯟꯗꯛꯀꯤ ꯊꯥꯁꯦꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯌꯥꯝ ꯋꯥꯔꯧꯖꯔꯝꯕꯅꯦ ꯏꯁꯣꯔꯁꯦ ꯌꯥꯝ ꯋꯥꯔꯧꯖꯔꯝꯕꯅꯦ ꯄꯥꯜꯇ꯭ꯔꯤ ꯈꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯃꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯀꯥꯏꯅ ꯈꯜꯂꯒ ꯌꯥꯝ ꯋꯥꯔꯧꯖꯔꯝꯕꯗꯣ ꯍꯟꯗꯛ ꯊꯥꯁꯤ ꯃꯊꯪ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇꯗ ꯀꯔꯣꯔꯄꯇꯤ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯃꯆꯤꯠ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯀꯩꯅꯣꯝꯃ ꯁ꯭ꯇꯦꯞ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯣꯔꯅ ꯄꯤꯔꯛꯀꯅꯤꯀோ ꯑꯗꯨ ꯂꯧꯁꯟꯕ ꯍꯩꯌꯨ ꯏꯁꯣꯔꯅ ꯄꯤꯔꯛꯏꯕ ꯃꯃꯤ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯍꯤꯟꯁ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯔꯁꯨꯀꯣ ꯑꯗꯨ ꯂꯧꯁꯟꯕ ꯍꯩꯌꯨꯀꯣ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯁꯜꯂꯛꯄꯒꯤ ꯂꯥꯏꯅꯥ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ ꯑꯅꯥ ꯑꯌꯦꯛ ꯈꯤꯇꯪ ꯅꯪꯒꯗꯕꯗꯤ ꯂꯩꯀꯣ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯃꯥ ꯑꯣꯏꯕ ꯌꯥꯏ ꯕꯕꯥ ꯑꯣꯏꯕ ꯌꯥꯏ ꯑꯍꯜ ꯍꯥꯏꯇꯥꯔꯦ ꯌꯨꯝꯒꯤꯀꯣ ꯑꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯛꯇ ꯑꯍꯜ ꯌꯥꯎꯔꯒꯗꯤ ꯑꯅꯥ ꯑꯌꯦꯛ ꯅꯪꯒꯗꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯎꯅ ꯅꯥꯒꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯆꯥ ꯈꯔ ꯅꯥꯒꯗꯕ ꯈꯔ ꯂꯩꯔꯤꯀꯣ ꯄꯩꯁా ꯅꯨꯡꯁꯥ ꯀꯩꯁꯨ ꯅꯠꯇꯕꯗ ꯈꯤꯇꯪ ꯆꯠꯇꯣꯔꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ ꯑꯅꯥ ꯑꯌꯦꯛ ꯑꯁꯤꯗꯤ ꯑꯩꯁꯨ ꯍꯟꯗꯛꯁꯦ ꯀꯟꯅ ꯅꯥꯔꯨꯔꯦ ꯑꯗꯨꯒꯤꯅꯤ ꯊꯦꯡꯅ ꯔꯤꯗꯤꯡꯁꯦ ꯁꯦꯞꯇꯦꯝꯕꯔꯒꯤꯁꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯐꯔꯦ ꯑꯐꯕꯩ ꯑꯐꯕ ꯉꯥꯛꯇ ꯉꯥꯏꯔꯦ ꯄꯥꯜꯇ꯭ꯔꯤꯁꯦ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯌꯦ ꯋꯥꯖꯔꯛꯑꯕ ꯉꯥꯛꯇꯅꯤꯅꯀꯣ ꯑꯗꯣ ꯄꯔꯁꯅꯦꯜ ꯔꯤꯗꯤꯡ ꯍꯦꯟꯅ ꯀꯨꯞꯊꯅ ꯌꯦꯡꯅꯤꯡꯉꯒꯗꯤ ꯃꯤ ꯑꯃꯒ ꯂꯣꯏꯅꯃꯛ ꯆꯥꯟꯅꯒꯗꯕ ꯂꯩꯇꯦꯀꯣ ꯑꯗꯨꯅ ꯏꯁꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯀꯩꯀꯥ ꯇꯧꯔꯒ ꯐꯖꯅ ꯑꯩ ꯆꯥꯟꯅꯕꯗꯣ ꯌꯦꯡꯅꯤꯡꯂꯒꯗꯤ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯑꯗꯨꯝ ꯍꯥꯞꯄꯝꯒꯦ ꯑꯗꯨꯝ ꯇꯥꯟꯅꯁꯤ ꯑꯐꯕ ꯂꯧꯁꯤꯟꯕ ꯍꯥꯏꯁꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯏꯐꯃꯤꯟꯅꯔꯁꯤ